Litan Da Kanglup Anigi Marakta Thokliba Erang Asi All Manipur United Clubs Organization Amuco na MAIKEI ANIMAKTA PUKNING TAPTHANA LEINABA appeal Tourakli Amuco gi Publicity Secretary Foreign mangang na kudik piduna thadorak pa Cheryl amada matam kaya gi mamang degi Amuco na thokhaning da ba thodok kaya singbu tasinduna punna hingminna na ba hotna duna lakibani amadi maramaduna hauzik thokliba thokaning da ba pam da ba thodok asida MAIKEI animaki luching bisingna wakal fataduna ing tappa purakna ba wakal khanthaminasi haina appeal Tourakli punna hingminasi punna thengnaminasi punna chokhatminasi haidiba wakalonasina mangda thamlaga wakal ingthaminasi haina Cheryl lasina makhatari